Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Congress lusingba KC Venugopal na hairi Congress ki Bharat Joro Nyai Jatra asi rajniti gi oiba thabak thorom amataga mari lena de Security Force na raja sigi mafam kya da paksa na ngasi thiba humbagi thabak chathaki Mayol na sinduna mamang thagi kundagi hauduna satliba lamsang khongsat hayeng Manipur University campus tat loisilagani Pradhan Mantri Narendra Modi na hairi Viksit Bharat Sankalp Jatra gi khuthangda sarkar gi tongan bas scheme singi kanaba mipum khuding makta yohananaba pandam thamli amasung Indonesia gi Jakarta da sanaba Asian Olympic qualifier da Bharat ki shooter team na nupa gi 10 meter air pistol team event ta sanagi takman phangle Congress lusingba Rahul Gandhi na Imphal dagi hauduna Mumbai phawba satkadoriba Bharat Joro Nyai Jatra asi rajniti gi oiba thabak thorom amataga mari lena de khongsat asi leba sida nungsi chanaba puraknaba amadi nupi angang lomi amasung nahasingda sumba wayal phanghanaba khongsat amani haina All India Congress Committee gi General Secretary Organization gi thawpuriba MP KC Venugopal na phongdokre wafam asi lakliba January 13 dagi Imphal dagi lamthagadoriba Bharat Nyai Jatra gi lamthafam oigadoriba Imphal iski hapta kangjebung gi phibam yengsinbada Sri Venugopal na phongdokhibani mangna hai Imphal dagi Mumbai phawba kilometer 3,600 satkadoriba khongsat asi naha nupi sing lomi sing amadi lairaba miyam gi damaktani khongsat asi mikhalga hiram amatada mari lena de khongsat asi na khunai sida leiriba sotharaba singda asumba wayal phanghanabagi asoba khongthang ama oigadoribani Raja sida hojik thokliba irang asiga mari lenana Sri Venugopal na hai Manipur gi irang asina maram oiduna leba asigi miyam pumnamak nungaitaba phongdokli oiriba phibam asigi yenglaga Manipur gi miyam su asumba wayal phanghanba tangai phade khanduna khongsat asi mafam asidagi haugadoribani maram aduna lengak sina su khongsat sida thingba pibidanaba amasung rajniti gi mityeng singsinbiganu haina appeal tawri mangna hai Manipur also needs justice. The wounds which happened in Manipur has to be healed. Therefore, there should be a affectionate spreading message, love spreading message from Manipur for this. That is why we are doing this yatra from Manipur to Nagaland, Nagaland to Assam, Assam to Bengal, Bengal to Meghalaya, then Arunachal. We are traveling around 15 states. We are starting from Manipur to spread the message of love and affection and to need justice for Manipur. Amaromda Rahul Gandhi gi khongsat asigi lamthabagi thorom hapta kangjebungda pangthokpagi ayaba pibinaba ngasi Manipur Pradesh Congress Committee gi President Kaisam Megachandra Congress ki Manipur in charge Girish Saudankar CWC gi member gai khangam yauna Congress lusingbasingna Chief Secretary Binit Joshi ga unakhi Chief Secretary ga unaraba matungda AICC gi Manipur in charge Girish Saudankar na hai Rahul Gandhi gi khongsat asi politicize tawbiganu Lusingbasina satkadoriba khongsat asi lamdam asida santi puraknaba honabada lengakta sobo mateng oigadoribani ngamkhai sahar moreda ngasi ayok ki military singnabasingna security force singda nongmai kapsilakre tungda security force singna handuna akanba mongda nongmai kapnakhi ekhoi gi more paumina police ki paupaladuna hai thawdo asi ngasi ayok pung 9 makhai tarakpa adwaida more gi ward number 9 amsung 8 da thokhibani thawdo aduda misi mina amadi aso open thokhibagi paudi leite Security Force singna Raja sigi mafam kya da paksa nang sithi bahumbagi thabak chathaki Kakching jila gi manung chana leiba Waikhong tangsam lekai gi singa naknaba mafam da jila sigi police na yum kunthani panda thi bahumbagi thabak chathaki amadi singnaba mioi maifu humdoi wahang pahung chathaki manak nak pasingi mafam amadagi country made SBBL ani cell cartridge maifu mathoi .36 ki hand grenade manga amadi 12 bore live RDS manga phangki Amaromda Imphal Jilla gi Lamlai Police Station gi manung chana leiba Huidrom da Jilla asigi police na yumni phuda thiba humbagi thabak chathaki amadi mioi humpu masak khangdokhi thiba humbagi thabak asida mi phami pun amadi khusuku laina singba phangki de hairi Thawbal Jilla gi athokpam mayai lekai pura kaithel gi akoibada Jilla asigi police na yum humbudra tarukta thiba humbagi thabak chathaki amadi mioi cham humpu taret masak khangdokhi thiba humbagi thabak asida mi phami pun amadi khusuku laina singba phangkhide hairi Yairipok Police Station gi manung chana leiba pechi awang lekai da
sahi maifu surabi nupi ama manada siba sana thatlaba matung mihathi na hatok piramle ekhoi gi thawal paumin hai leikidrabi adu maming kaisam radhe kawi imung manungdagi phangba pawgi matung ina leikidrabi nupi asi yairipok bamon lekai da leiba masanupa gi manakta leibani ngasi nungthil mahaki hanagi pesi da leiba yumda satkibani leikidrabi nupi asi gi haksang yairipok police na forensic expert kaloina na kupna thijileba matungda postmortem gi damak jenims ta pukhre hiramasi gi matangda police na case amasu lokhatkre hairi Kendra amasung Rajya Sarkar gi tongan ba yaifa thorangi scheme sing miyamda yohanabagi pandamda leiba ki mafam kaya da Viksit Bharat Sankalp Jatra sathari Sandel jila gi manung channa leiba Liwa Khulen Multipurpose Hall amadi Liwa Saraida jila asigi District Administration sinduna Viksit Bharat Sankalp Jatra gi thorom ngasi pangthokhi thorom aduda jila asigi DC Mayang Ngangbam Rajkumar saruk yakhi mangna hai jila asida leiriba miyamna Kendra Sarkar amadi Rajya Sarkar na miyam gi damak yaifanaba paikhatliba scheme singi kanaba lawduna English ngani nifu taret fawbada saukhatpa mangjil thaba Bharat ama ohinaba pandam thamliba sida miyam na mateng pangbiyu thoromdugi saruk ama oina Pradhan Mantri Narendra Modi ga miyam ga video conferencing gi kuthangda wari sanaba sing yengki jatra aduda jila asigi district administration tongan ba vibhag ki official sing saruk yakhi numit ini supna kamjong jila gi Rambai village amasung Kasom Somrei village ta satharakpa Viksit Bharat Sankalp Jatra loisinkhre tha sigi manga amsung taruk ta pangthokiba jatra sigi manungda miyoi chahum hena layengki amadi miyoi yangkhaina all age pension scheme da mingchanki jatra si rajya gi social welfare vibhag na district administration kamjong gi matenga loina na pangthokibani tabiriba pawse Akashbani Imphal dagini Manipur Youth League mayol na sinduna mamang thagi kundagi hauduna satliba Aikhoigi anoba langon gi pauzel haina mingthonba lamsang khongsat hayeng Imphal da leiba Manipur University gi campus ta loisilagani lub asina thokpa cherol amada hai miyam punsinduna apunbagi pangal saganaba satharakliba khongsat asi loisinbaga iroinana hayeng ayuk pung 13 da Manipur University campus ta miyam gi mifam pangthokani Imphal gi wangkhaida leiba Lizard Club ta pangthokpa pawmisinga unaba amada mayol gi convener Asem Prince na hai lamsang khongsat asida ngasi phawbada mafam 38 da miyamga unaduna lakli rajya sida thengnariba asobo singna basigi waroshin purak haningbagi apamba kaya miyamna phongdorakhi Akashbani gi principal director general Dr Vasudha Gupta na Agartala da content synergy workshop of Akashbani for capacity building asi haudokre thoromduda wangangbada Dr Vasudha Gupta na hai pawmi singna pawpi ba matamda asumba pawtamak ibina ba hotnagadabani Aikhoina pigadoriba paw adu miyamna tabada mamutana amadi laina khangba ngamnaba maongda paw pigadabani workshop asida awang nopukki rajya nipan Manipur Nagaland Assam Arunachal Pradesh Mizoram Tripura Sikkim amasung Meghalaya gi officer sing amadi part time correspondent sing saruk yari Manipur dagi Akashbani Imphal gi director amasung news editor yauna part time correspondent nipan saruk yari Akashbani Imphal gi Thawbal gi correspondent Soibam Binoida Quality amadi asumba ground report pibagi certificate of recognition News Services Division Akashbani gi principal director general Dr Vasudha Gupta nang sikhusinakhi All Manipur Working Journalists Union amjugi sahi yangkhai surakpagi sahi ama chupna pangthokliba Golden Jubilee celebration gi saruk ama oina ngasi electoral literacy gi matangda nomagi oiba media sensitization program ama Manipur Press Club Imphal da pangthokhi Tharomasi haudokpada saruk yakiba Manipur gi Chief Electoral Officer Prakash Kumar Jha hai Lok Sabha mikhal naksilakpaga iroina na amjuna sinduna electoral literacy gi matangda media sensitization gi thoroma pangthokliba si yamna matang chai media haibasi ganatantra gi mari suba yumbini hainaribani maramaduna media person singna electoral process ki maramda ningthina khangjinduna voter singda masagi voting ethics ki maruiba khanghan batangai fade Tharomasi Chief Electoral Officer Manipur galoina na All Manipur Working Journalists Union sinbani Tharomduda amjugi President Bijoy Kaksing Tabam saruk yakhi Tharomasi gi saruk amoina technical session amasu pangthokhi amadi lamasida khang hairaba miyosingna hiramasi gi matangda wangangki CRPF Manipur amadi Nagaland sector gi lising makhada Mantri Pukri da leiba humpumapan suba CRPF battalion na Kontha Khabam Development Association KKDA gi kuthangda ising yoksinaba water tank sing yenthokpagi tharoma mangsi pangthokre Imphal jila gi Kontha Khabam da pangthokpa tharomda KKDA na khangatlaba imung kunithoi da water tank sing adu khusinnakhibani tharomadu da CRPF battalion asigi commandant
बजरंग लाल सरुक याखी नॉर्थ ईस्ट इंडिया फिल्म फेस्टिवल लाकलिबा मार्च 3-7 फाउबा पांगथोकलगनी फेस्टिवल असी थौना मणिपुरगा फिल्म फोरम मणिपुर अमदी डिपार्टमेंट ऑफ इन्फॉर्मेशन एंड ब्रॉडकास्टिंग खुसमनरगा सिनबनी इम्फाल द लेबा DIPR की ऑडिटोरियम द पांगथोकपा पाउगी मिफम अमदा ऑर्गेनाइजिंग कमिटी की चेयरमैन यंखोम नीलचंद्र नाहाई फेस्टिवल असिगी पांदमदी अवांग नोंपोक लमदमगी रायज निपान पुथोकलिबा फिल्म सिंग योखटपा अमदी फिल्म नमलबिसिंगबु सौगटपनी फिल्म थाजिनबगी मतंग असिदगी हौरगा मथंग थागी 9 फाउबनी फेस्टिवल असिदा कैटेगरी 3 बेस्ट प्रोडक्शन फिल्म बेस्ट डायरेक्टर बेस्ट सिनेमाटोग्राफी न सिंगबदा अथोय हेंतानगनी फेस्टिवल असिदा सरुक यानिंगबा फिल्म सिंग इम्फाल की पैलेस कंपाउंड लेबा नॉर्थ ईस्ट इंडिया फिल्म फेस्टिवल डायरेक्टोरेट मणिपुर स्टेट फिल्म एंड टेलीविजन इंस्टीट्यूट थाजिलकपा यागनी अमेरिका की यूनिवर्सिटी ऑफ मेरीलैंड की एस्ट्रोनॉमी डिपार्टमेंट द प्रोफेसर ओरंबा डॉक्टर अधिकारी मयूम सूर्यलाल शर्मा लेखिदबदा मणिपुर यूनिवर्सिटी की फिजिक्स डिपार्टमेंट तंगसी अवाब फोंदोकपगी मिफम पांगथोखरे थौरमदुदा सकनाइरबा एकेडमिशियन सिंह डिपार्टमेंट असिगी प्रोफेशनल अमसुंग रिसर्च स्कॉलर के असुसर याखी डॉक्टर सूर्यलाल शर्मा यूनिवर्सिटी ऑफ मेरीलैंड की फिजिक्स अमसुंग एस्ट्रोनॉमी डिपार्टमेंट एस्ट्रोफिजिक्स ताकपी तंबीबा अमसुंग गोदार्ड प्लानेटरी हेलियोफिजिक्स इंस्टीट्यूट की डायरेक्टर सु ओइरमी आकाशवाणी इम्फाल की पाउ ताबीरी प्रधानमंत्री नरेंद्र मोदी ने हाइरी सरकार ने पाइखलिबा तोंगान तोंगान स्कीम सिंगी कानबा विकसित भारत संकल्प यात्रा की खुथांगदा मिपुंग खुदिंगमक्ता यौहनबा पांदम थमली विकसित भारत संकल्प यात्रा की बेनिफिशियरी सिंगा वीडियो कॉन्फ्रेंसिंग की खुथांगदा वारी सानबदा प्रधानमंत्री ने हाई समाजता ख्वाइदगी सोथरबा मियोइदा सरकार ने पाइखटपा याइफा थौरांगी कानबा फंगहनबा होटनरी श्री मोदी ने हाई हौखिबा सही 9 सरकार ने पाइखटपा याइफा थौरांगी स्कीम सिंगी mateengna मियोइ कोटि क्यागी पुंसी महिंग लाइथोखनबा ngamle प्रधानमंत्री ने हाई लेबासी की खुंगंग अमसुंग शहर की मफम खुदिंगमक्ता विकसित भारत संकल्प यात्रा पांगथोकपदा मियामना थवाई यावना सरुक याबा उरे मांगना हाई यात्रा सिगी ख्वाइदगी मरोइबा पांदमदी लेबासी की मियोइ अमता चिथदना सरकार ने पाइखटपा याइफा थौरांगी स्कीम सिंगी कानबा फंगहनबनी श्री मोदी ने हाई यात्रा से हौदोखिबा नुमित 50 हेंजिलकले हौजिक फाउबदा मसिदा पुन्ना मियोइ कोटि 13 हेना सरुक याखी ngasi थौरम अदुदा लेबाकी तोंगान तोंगान मफमसिंग छत्तीसगढ़ उत्तर प्रदेश मिजोरम पंजाब अमसुंग आंध्र प्रदेश की विकसित भारत संकल्प यात्रा की बेनिफिशियरी कया सरुक याखी मरक असिदा बीजेपी प्रेसिडेंट जेपी नड्डा केंद्र की मंत्री सिंह भूपेंद्र यादव अर्जुन मुंडा ज्योतिरादित्य सिंधिया नांगसी दिल्ली की तोंगान तोंगान मफमसिंग दा पांगथोकपा विकसित भारत संकल्प यात्रा सिंह दा सरुक याखी इंडोनेशिया की जकार्ता दा सानबा एशियन ओलंपिक क्वालिफायर दंगसी भारत की शूटर टीम ना नुपा की 10 मीटर एयर पिस्तौल टीम इवेंट सना की तकमान फंगले भारत की टीम दा यावरिबा वरुण तोमार अर्जुन सिंह सीमा अमसुंग उज्जवल मालिक ना पुन्ना पॉइंट 1994 फंगदुना ख्वाइदगी मकोक ताखी इवेंट असिदा ईरान ना लुपा की तकमान अमसुंग कोरियाना सेंजेंग की तकमान फंगखी भारत की शूटर वरुण अमसुंग अर्जुन इंडिविजुअल की फाइनल सुसंख्रे प्रधानमंत्री नरेंद्र मोदी नुमित हुमनी की खोंगचत्ता हुजी गुजरात लेरी श्री मोदी ने हयंग वाइब्रेंट गुजरात ग्लोबल समिट सरुक यागनी अमदी गांधीनगर लेबा महात्मा मंदिर दा मालेम की लुसिंगबा कया वारी सानगनी वाइब्रेंट गुजरात ग्लोबल ट्रेड शो श्री मोदी ने हौदोकनी अमदी थौरमसी की मनुंगदा महांगना मालेम की ममिंग लेरबा कंपनी सिंगी CEO सिंगा उनगनी अरोइबदा मरोइबा पाव अमुक हन्ना कांग्रेस लुसिंगबा KC वेणुगोपाल ना हाइरी कांग्रेस की भारत जोड़ो न्याय यात्रा असी राजनीति की थबक थौरम अमतगा मरी लेनदे सिक्योरिटी फोर्स राज्य से मफम क्या पाक सनंगसी थी बहुबगी थबक चथखी मयोल सिंधुना ममांग थागी कुंदगी हौदुना चलिबा लमसांग खोंगसद हयंग मणिपुर यूनिवर्सिटी कैंपस ता लोइसिलगनी प्रधानमंत्री नरेंद्र मोदी ने हाइरी विकसित भारत संकल्प यात्रा की खुथांगदा सरकार की तोंगान तोंगान स्कीम सिंगी कानबा मिपुंग खुदिंगमक्ता यौहनबा पांदम थमली अमसुंग इंडोनेशिया की जकार्ता दा सानबा एशियन ओलंपिक क्वालिफायर दा भारत की शूटर टीम ना नुपा की 10 मीटर एयर पिस्तौल टीम इवेंट सना की तकमान फंगले पाउलोइजरे